Hi everyone, welcome back to my channel Gitanjali Storytime in Manipuri. Ngasi su wari ano puraga lakchare. Ado ngasi gi wari sidi crime of passion haigadra or extra-marital affair laibdagi unfaithful oibdagi thokiba crime ne. Aduga thoiba thokdoksina Sukhjit Singh kauba nupa amle thokdoine kanogi 2016 da. Sukhjit Singh se 1982 gi Basantapur UP gi गाँव विलेज पोकनी मोई फैमिली से इना कयाक खुले बसंतपुर के एरिया मोई फैमिली है मोई करो लकई मोई फैमिली से पैसा नुसा पाइबगी रिलीजियस होइबगी लाइटिंग पावर लेबगी मोई से ममिंग चले अदो सुखजित सिंह जीजू मोई सिख कम्युनिटी की सिंह मासे रिलीजियस मरम मोपा नुपा मचाने है खंगने अदो माना चही तराउंगा सुरक्पा 1997 की टाइमिंग असिदा माना यूके इंग्लैंड लाइक तंबा ने नमाई मखा माई फर्दर स्टडीज ने ना मासे चखरगा अदुदा चही 33 सुबी नुपी माना थेंगनानी मसक याम फजबा रमनदीप गवर्नमेंट को नुपी मा थेंगनानी सुखजित की मसाना माना चही कुन ग सुरक्पा अदुगी टाइमिंग दा अदुगा रमनदीप सिना चही 38 मोयनी से हाना थेंगनाबदगी वरी सानाबदगी ननु नुंसिनरगा रमनदीप की फैमिली सिजु याम थिना इना करा खुनबा दगी बिजनेस का तौरगा यामना याम नुंगाइना लैबा इमुंग अदुगुमबदे हौरे रमनदीप की बैकग्राउंड से मागे चाइल्डहुड का याम थिना नुंगाइना हौरकपा लाइक लाइसुगसु फजना तमगा मपाजना चाउना बिजनेस की कनो का हांगागा ममासनागा मोगी अदाइगे एरिया दाइ तारेने मोइसु पैसा नुंसा याम पाइबा दुमाइना मोइसु याम पाइबा इमुंगदगी हौरे रमनदीप से अदे मोइनी से नुंसिनरगा मोगी फैमिली दा हायरे रमनदीप ना मागी फैमिली दा हाय मतमदा रमनदीप की फैमिली नसु हराव हराव ने यारे दगिदी सुखजित ना मागी फैमिली दसु हायर कांदा हराव ने यारागा नोयनी से फरे कुइगी ब्लेसिंग्स लाइरे नोयनी ना लुहोंग मतमदा लुहोंगो ना दुमाइना मयुम दगी अयाबा पिरे सुखजित सिंह गा रमनदीप का से 2005 दा लुहोंगे मोयनी ना नुंसिनबा हौबिसिना थेंगनागिबसिना 2002 दने अदा लुहोंग कांदा मोइना सुरे कौबा इंग्लिश की काउंटी अमदा पिज्जा की दुकान में हांगा मोयनी मगना बिजनेस से तौरगा लेरमगा फाइनली 2007 दा मोगी मचा अहम मचा नुपा अमा फंगजरनी मोइना अर्जुन ने कौवे अंगांग से अदोगा अर्जुन से पोपदगी सुखजित से थीना हराउबा अदगी मोगी फैमिली तो कंप्लीट ओरे खोलेना दगी रमनदीप से थीना हराउरे अदोगा अजी मतम सिदा सुखजित सिंह जे खगा रिलीजियस मासे हाना दसो ओइरे दो मा हाना सिख ओइबदो माना मसम कक्तना दना मकोइ कक्तना यूके द लेबे मतम द तौरमबदो तम तमना माई मसम ग मकोइ ग खगा खाकपगा हौरागा 2010 दा मोइगी सेकंड सन अमा मोपोनी ममिंग सिना आरएन गवे सी पोपदगी मोइसि मफम अमदा होंगसि खोलसि कदाइदा होंगजिगे मोइ बिजनेस चाउथोकना खोनबा न तौनरपदा दर्बी है अमले इंग्लैंड की यूए कनोगी इंडियन की कम्युनिटी याम चाउना लेबा मफम अमले असिगी दर्बी सिदा मोइसे होंगा मोइगी बिजनेस ओ अदुम तौरगा लेबदो मोइसिंगसे सुम करी हाइतारेने अमु इंग्लैंड होंगसिरा काइना खनरमे अदो कानादे सिगी दर्बी की एरिया सिना मोइगी हेने इंडियन मसा सिंगसु लेबनिना मोइजे याम थिना इजीली फिट इन तौरे अदोगा मोइना खंगनबा मी हाइदि मोइगी रिलीजियस गे ओइरो अमगी ओइरो खंगनबा मी मयाम लेबनिना सिदा सुम लेरसे बिजनेस सु फरी खोलेना दुमाइना डिसाइड तौरगा मोइसे दर्बीदा दुम लेदगिदोइने रमनदीप से याम थिना डेडिकेटेड ओइबा हार्ड वर्किंग ओइबा अमसुंग लविंग वाइफ हाइना मयामना खंगनै अदुगा सुखजित कनोसिना सुखजितना हेक्ता माजे रमनदीप से थिना नुंसिजाबाइदो ही लव्ड हर टू द मून एंड बैक काइनागा अदुमाइना तौरगा रमनदीप ना हाइरिङै याबा मागी निङाइ आदि मा सि तौगे हाबसे अदुम कनोना हाइतारेने सुखजितना यामना नुंसिजरुबगी माना हाइरिङै याबा माना बु पामदी तौजरसनो हना अदुमाइनागा अदगी रमनदीप सिना मागी कॉलेज की मतमदा ग्राफिक डिजाइनिंग तमकपदगी कंपनी अचौबमदा मासे थबक तौरनी अदुगा माना सेकंड जॉब ओइना कोई पार्ट टाइम ओइनागा हाइदि मागी फैमिली सिंगदो कनो तौनबा हेना पैसा कनो तो हेना पैसा थोदे हेना नुंगाइना बनि काइनागा माना सेकंड जॉब का तौदोइनी अदुगा सुखजितना लॉजिस्टिक की कंपनी मा हांगनी मागी कुछ कंपनी की ममिंग सिना अर्जुन ट्रैवल है हाई माई मचानुपा अहन की ममिंग लौरगा माना कोई ट्रैवलिंग की कार की कई तौबगे लॉजिस्टिक में हांगजरे मासु सुखजित से रिलीजियस ओइबा सुम हेंजले माजे दर्बीदा होंगदगी हेना बो रिलीजियस हाना ओइरंबदगी हेंजलपदगी माई
pagri hebra moigi koye to yet khare makoi ga khaktana khotana hena masi lai gi kada hena yamna ningba oi khare duga ramandip the other hand khoi gi yamna kano free spirit hai tare ne mani UK da po ga chawrok ni mase UK gi mafam da yam phajan chawrok ni na mangon da yamna religious oi bes mani oi ru de mai nu pa se du moi be henjale adegi Sukhjit na moigi Sikhi National Sikh Museum kainaga hujiki mana kari ba gurudwara gi manak sidaga leibda mana project manager ga oiraga yamna thabak da kano nakhon jangba haitare adoga maga thabak tomina ba magi co worker sing naga so hai haidi ma yam thina dedicated oiba adagi mana reliable oiba yam thina responsible oiba nupani khopani kaina ma su adu maina ma yamna thagatlaga haidi yamna mina moi dagi Sikh community mai phamdu da Sukhjit Singh aina phajana loina khangnare moi gi Sikh adai lakba lai khoramba lakpa singse dagi ma yamna uri se Sukhjit sisu yam thina dedicated oiba amasung aidi ma yam thina proper family man ne mai gi family gi kano da su mai gai da su aduga magi wife magi macha singse haidi hen care to ba mayam na to ba hen mayam na care to dagi man hen na care to ba man hen na kano to wi kholi kaina ga hai ba angang ga nupi ga spoil to ba se moi apam ba pi ba se ado mi singi mamang da di moi se pura perfect family ne adubu mit na u ba siga haidi yumda mina ubasiga manungda thongnon janba gi maningda tawbasiga thabakse dum manade haibdune mena ubana ma thoba thodokna ma mayam gi mamitadi mapandadi moi sam thina loving family complete mayam naga im kano ga piba example ga piba very good kano da wife the family da moi ni gi nungsina baje sei kaya ma mapo kaya mabani se dum thungna doini khodoini kaina ga haidi mapandadi ma do ui do moi gi manungda behind the closed door haido thong moi imung changkhagadi moi gi family se ama ulta gi family ama oilerame Sukhjit Karamandip ki moi gi life sida problem lakpa hore khaga Sukhjit ki religious oibane andagi Ramandip na tongning bada tawba adagi di moi gi mana tawba sida mai oi dagi Sikh mi sing jina ju songning ba yawrak toine haidi hena over the magi character se moi gi Sikh ki community da chana da ba tradition adugumba haiti break tawraga tradition break tawraga mai gi Sikh community da chana da thabagumba tawba adagi mana hek hiring gi yaba yadraga na mi mai gi nakan mai manakta laiba mi ni khangde or Sukhjit ki haidi mai ga man onja haidi mana yam thena toxic oiba adugumba environment thambadagi Sukhjit sizu dum mai nupis na hiring ai dum ya laire haidi nupis na control ma tawraga manipulate tawraga thambagi type ta dumai na manaba sing su khalle manaba sing na mangon da hairaga su smana kaimna te da mana mi ma su mana mai sacrifice tawraga ai tung da ina ai khole ni kai adum kangkhat pakot pa dum mai ge dai gi laiba community da gi di nupi dun tawriba behavior adagi di moi gi Sikh ta sana da ba tradition gi thabak tawba khot pa mai am se u badadi saudi saung ga laiba jani Ramandip se koi expensive clothes gumba jewelry adugum em pame aduga ma je mai appearance hai tare ne mai masak ki appearance ka mai tawdagi khot ka dagi gumba su yamna pamba aduga center of attraction going bai tare ne mi sing achat khudingi mangonda hadi attract tawraga hadi mangonda attention piu kholu ka haibagi type adugum su yam tawe ana 2015 November 2015 sida Sukhjit ka mai family sing je vacation lauda ba kuire haina Dubai da vacation chatse na moi je plan tawre aduga Sukhjit na mai childhood friend amalai Dubai da maming sina Gurpit Singh gawe ado Gurpit ki mayum sida leisi khoche na moi sida ina Gurpit sina kanano habada Sukhjit ki ang oiringa gi mai best friend ne mai school dagi taminarakpa maga am lundina bai tare lundina basida Sukhjit Singh jina magi manau nu pa ne kaina ga adu mai na ga son ba mamana bam lai moi da lai se khosen tawre tawdagi moi kano na Ramandip so haraure hedi moi su kuina vacation jata ba lai bane Dubai da sathora su kholor sena Sukhjit ka mai family se Dubai da paira aga ki mai gi Gurpit hana hariba nu pa si mayum da lairani aduga Gurpit se hana mase kano ne truck driver amane aduga construction gi worker amasu oi ado mana magi mayum da lairabanina na maji suti khara lokthoga sai magi friend ga magi mama ba magi best friends ga mama magi nupi Ramandip siga lakpase sida koiba satpada ma su yauraga mana ga takpi na haidi pubi na phaja ba mafam ga se pudoini pubu sida sigi vacation manung sida moi je photo ga namdana dai di yamna
kay hatarene yam nungaire mahal se aduga kanona Sukhjit na religious oirabanina mafam kharada mana chatpa kano ai pharak tani ka haibase kanona pubidana Gurpit na Ramandip se pudana khotana dagi Ramandip sisu adumaina free spirit ka oiba khopa Dubai night life ka yingning base Gurpit na pubido ni Gurpit sisu am thena free and frank I live life kind of enjoy ka tawba duguma madi haidi yam tang yam kana religious oiba nupa na te duna moini sidum chapmina dana khotana tawbu so hore adagi Sukhjit nagazu maigi makoi rubagi photo ga se social media naga Facebook taga haptana khotana Sukhjit jam tina hadi Sukhjit jam tina nungaire adubu moi asigi trip asigi manung sida Gurpit kanoga Gurpit ka Ramandip ka se close oiba henjale hana koi dum bhabi kaina tongnaramane adu moi maji maming kokbaga hore adu moi ni se Sukhjit ki maning da hai tare ne affair ma moi ni na start tawre extra-marital affair ma start tawre moi ni jam thina close oiraga Ramandip na he pamba haidi nu pam da dumaina koi ba chatmina ba khotpa dugumba mana UK da hawrak pa environment to dugumba pamba hai tare adoga somna kandana mai nu pajina lining bani khotpani religious oidana si tawba na laibase mana ajma se du da khatang pamam da bado Gurpit si uru basida ma haidi Ramandip si pura attract tawraba moi ni je adagi nu pa se su nu pi se ubasida attract tawraga moi ni sina mai nu pa sigi mai nu pa lai na dogi marak sida affair just kan do start to ba hore ani moi vacation se loiraga UK da han gare moi family kanu se Sukhjit ki family se adubu Ramandip ka Gurpit ka di online da adagi di phone kanu video call da and messaging app da tawra moi ni se kan tawre adum message hana na pau phongna dana gift ka exchange songna dana khotana adum tawra leraga moi ani gi relations aduki matik kamna kaduki matik kam kallagi haibasida Gurpit sina mai nupa si divorce over ready oireba aidi ai si nupa siga leitrasu yare ai nanga leirage na moi si daina ma si ready oire adu Sukhjit se ka maina moi gi lambis dagi kanu tawgani thogan gini haibadi how to get rid of him do karamaina tawjige na moi si dum plan to ba horak pasida 2015 gi loirak pagi timing sai gi matam sida moina plan am hatch tawre Ramandip ka Gurpit ka na moi ni na hatch tawre ba plans yam thina sinister oiba plan am hatch tawre July gi horak pa timing asida kanona Ramandip na Sukhjit ta hai hantaki summer vacation sidi koi moi gi kano do chalurase Basantapur do ina chaluraga adugi lohongbadagi di mafam do phajana leitri ai explore tawninge khoninge aduga suti se pura haidi tha ama makhai maki suti ne aduda lairase koi mother in law gi yum da laidana khotana adaida manupa ji gi property su lai amna lamga aduga su loina gi yengse familiar oina baina haibase Sukhjit am thin haraure haidi e nangna do maina ma India da khoi gi yum da chalaga leiji ka haira khaira kane yam thina thajade yam harawi kholena adagi kano sina Ramandip sina wakhana ma tawraga mana smai haire akhoi ju nahan Dubai mkhoi na hamong Dubai chapaduda Gurpit su laaga mai mayum haidi Gurpit ke mayum da leirubani na hantak akhoi na India da chatoise asida su ma su kaubirase ma su kana khangni nangi childhood nangi best friend ni nang angawri ngai tinarakpani na noi huzigi mafam da khoi na holiday lai matam da nungai ni khot nin haibdagi Sukhjit was mana lai ra it's a good idea ma hai in kamai na khalam rino sam phare na dwai na hairapa isu kuire ma sa angawri ngai dagi pulak pane do jana han Dubai da matam khara khatang khak pun ma phangau pane sidadi tha ma mu le min ma la o hairage aduduga khoi gaw da moi gi mayum du da mama na madari no lai ba yum se sidai lai na ba na hairage na man inform tawre nang ju la o ai ju mai na chakani khot kani na adagi nupa si ju yare Gurpit ju lae hoi ai ju ma ju suti lawraga la ke kholage tawre aduga July gi 2016 gi sida moi sing ju pulap UP gi Basantapur hai sida pairani pairaga kanuga Sukhjit ka Ramandip ka di hana lai thare aduga numit khani lera kanda Gurpit se laaga join taroni moi family se Basantapur da ma hek lakpa horak pagi nongma ni matung da di kanuga Sukhjit ka Ramandip ka kanuga se Gurpit ka Ramandip ka se lona tumin una ba hore secretly adagi kanona mai nupa na leitaba matam da he moi ni una ba khotpa wari saba khotpa se dum tawba tam horakpadagi adagi sum henjalapadagi openly flat tawba hore ni adi kanoga se maminga na bhabi kauramdagi minga se ontho kokhlapi adagi moi ni na chana ba wari se amthina weird oiba haitare ne
koinaba mi couple naga sada wari ka se dai sum saba hawrakpasida Sukhjit se khaga de chingnaba hawre hadi moi ani je acting ama kano mai taw we moi ni na flat taw se na adagi chaksab da ka se ka table makha da ga makhong naga thengna dana khotana adugumba dagi nokmyong mi ga tawba dagi mabani ji mami kamun moneng da ji Sukhjit se sum nungti gi sum nong mai uba hen jagi mangon da chingnaba se aham da ma kem khalam de di magi de ek manang upa ga chak manari ni gurpit se mana ka su taw we dagi mai nupi du su yam thina phaba family oriented hard working ni duna duguma tawroi kholoi ma ai wakhanna khanda khanjan boram na ma le da han de khalamme ador ga su nong moi ani sina mi ustabagi type ta openly flat tawba hawrapa adagi moi imungi marakta moi ani midien chayeng adagi michi khana ba khotna mem je urappadagi Sukhjit sina nongmati ma se phachana confirm tawre moi ani se marakta kanom le soide lere aina man kano se da ramandep sida hangdam sukta yaroena August ki tang kuni 2016 gi se sida group kano sina ramakan Sukhjit sina songmandana mai ni pije kawraga mana hange hedi nai noina baini tawi se kaino khopano ai jingnei kholena ada du harak pas da ramandem na ai khoi kem tawde khote nang wakhan pakhan khanjali ne kholini na haibe je Sukhjit sina yadre hadi nang na nga khonang wa amada puthokna ba tawgono nang sina baini gi se sungya yaroi kholoi no ani michi yengna ba ai na baini kanu mit khapna ba ai hori kholoi tawi da tawi na mai no pa sina hekta sauraga mangon da confront kano sida confront tawba sida Ramandip si uchina china upai le kadana mana aseng baje confess tawre hoi ai ga kano ga gurpit ka kano kitang hana degi hena close oire khole adu wai harak pasidegi gur kano se Sukhjit se pura sok sakhare ba haidi noi anina amana aigi childhood friend ai imanaba ai na ek inaw nu pa ne hena aigi brother ne hena khali bani chinaw ne na khali ba imanaba siga nangna karamai na aigi tungda du kuina no baini na affair tawramba kholamba na du tab degi Sukhjit na sauraga Sukhjit se mai nu pis da haire ai ko na nanga wari saraga ai jina wari sana banga maroina ada mana dugi matam se moi tha ama henjala e lairakpa moina leiba hena nungai kainaga tha ama ga makhai harama degi tha ama kan tawroi tha ani maya changjal e ai moina postpone tawri ne yum du mafam do la yam leiba nungai re khole kaina degi moi Sukhjit ki mayum ani subasida mabok na tungana mayum mai ma hek moi gi thangna ban nakanda lairaga moi no jig mayum achobasida Sukhjit ne andagi gurpit ne mai macha ani to ne Ramandip ne moi ngai lai ni moi manga mong ne pujiki mafam sida lai se adai ma adu saigi moi na vacation lakpagi mai gi family environment sing adagi mama na moi gi masmaina village mai gaw do le mama na singi mamangda wa yam ani kai gumba si je aina Sukhjit ta mu hanguraga adagi khanadana khotana wafangna raga di na ma se kanu bungai rage UK da England da hanmo bungai rage na ma se khalam ado ngasai mangon da pin da bodo di mai gi nupina to maina a thaja de ai punsi da man mai tong ni ai gi best friend na kai na ma se khang bang mak da na no mama na ba sing mai gi dai gi mama na ba sing duga ha sum drink sama thai ngai sta ma na pen ma da na mai mama na ba sing sta ma haido ja ni haina Ramandip to ai maning da affair taw le me khola me to tawe da tawe na taw dagi adagi mama na ba sing ji su sok chatle ma mai ngang ba dagi smoina ma ni hoi bidi sida pok manu pi ni na doni kai mu sa ma saura me dagi man haire phare nang pi ja unfaithful ora bani na nangi maning da natabali chat ba gi sajat tal ama mina nu pi se divorce taw ro thuna koi thara no sini ada Sukhjit se moi na ngang da ta de man hai ai am sok tai hu je phok lai ri ai su athaja de ai kamai na thaja doino kho toino ai kitang matam khara changgani duga England da halakanda kano tawrage ma legal action lokhola ju lokholage ai huzik ti plan ai tawdri ai jik matha sare ai wakhan khamba phangdre na ado mama na basing de hai nang kuina divorce direct tawring nang kuina hurt oi basu hen gani nang ma do he gyum de lai phogi ma uri khudingi nang on the betrayal do ningjang lai gani khandi khoina hai si auda hai ba je Sukhjit na yadra no nong dang do halaga mana Ramandip sa haire nangi nangna sumaina ingonda kano machin thinamba affair tawramba kholamba ingonda cheat tawramba aibu betray tawba sisina khujikti kaimbo haina roise UK or kanda England or kanda nang ju khalo kai dawdoino aidi nang on legal action divorce tawrani divorce ki lawrani kholani na do maina hairak pasida Ramandip se madugi wa hayo ta ba sida ma sam songninge duga ma she was not happy adi mana ngasai kano divorce tawdra kasu nupa sigi property sing lai sing ba kholi ba sing do magi oigani do divorce tawraga di
mana lale mana cheat tawrubane na khangagadi ma samta phangoidra kholoidra ma sa wakhan khan ba horaga moina ngasai 2015 gi loram daida gurpit ka mabani na yamna sinister plan ama hatch tawdo adugi plan do moina khalise action da to action tawda yadre plan se kano tawrasi plan tawrage hana mana gurpit ka wari sanare moini se September gi tangani 2016 sida Ramandip sina kano da maigi mayum gi ne na chak am hawgam thonge dal ama seme dagi de biryani ke sema kholaga mana taida sleeping pill hapsale mayam hapsalaga maigi nupa ne mai macha sing ani do adu ohum da chak si sawana piraga adu chalo raga ngahak pung ama phadana Sukhjit ka angang moi sing je tumninge na loing tunggare ana sagi gurpit na tungraba kano sina Sukhjit na tunggaba timing sida Ramandip san changaga yenge changbasida ama je nupa sidi wan tha gai tumle madagi mana gurpit to kauraga nang lao kholo na gurpit ta kano nungthang ama ga thanga pura lao na hairaga de kano si lai gurpit se lai laaga he gurpit lakpaga kano sina Ramandip sina mon ama pairaga magi nupa sida mamai san namaga mon sina namaga ma je thammedagi suna kanda nupa ji ju mik madi kano de sleeping pill chara wan tharaga su se so go manga maktamina khaga fight taw bahore am kan ngamdra jo bong hana commotion taw re taw padagi sagi kano sina gurpit sina nungdang na pairaga Sukhjit ki makok sin to no hana Sukhjit ki makta koina tara kun muk thare kun adagi adu tha badagi Ramandip kano se Sukhjit se almost sigram ni ko hai almost ma je kitang kak sor kitang ho manatana Mapura di branded orabani ada sagi I putai tai raga na kano no pa do wan tharaga lai basida Ramandip sina pen dana hai di thajade ai ma smai si baje to make sure hai di ma phajana sire na thang no piron haraga Ramandip tana kano sina thang Ramandip na gurpit ta thang se lauraga Sukhjit ki makhanau gi sai sida thang na lelaga adugi lendra di adum Sukhjit to adum kano tawgidre adum si gane ma adum lenga kidre hoseki makhanau lera matungda adugu Ramandip ki plan se fail oireba dinner time da maigi machanupa Arjun se asi sina mayam chak se Sukhjit ne anagidi ma kano ne Arjun ne Aryan ne moingi saksa basida Sukhjit ka atomba mai machanupa adu matamda chahi taruk suba Aryan je moi ani khak charaba aduga Arjun je matamda chahi mapan sui Arjun jina chak saning de haina chadraga ekhoi instant noodle ama cha ke sani adu admaina Arjun na cha de haibase ngasai Ramandip sina mai nupa se hatpagi plan da yam thina lup khidana adu u haudraba mai masa nupa se kana tawe je cha gi de je ma se khangwa se khangongdreba adu do ngasai gi macha nupa sina uraga madi ahamba kana taw sani ubadagi mai mama duga nupa duga chakhiba ngai bane ma se tumina khanga ga lairaga mai sagi gurpitoga kanu sika Ramandip sika ka dai thokhibdagi Arjun jina lolambadagi ma cha hokolaga mayum maigi maboki mayum tana kana chele chalaga mayum gi maboki thong jamana dong ona nungdang si thin basida mabok se tumambadagi mami che mari tawraga hagola hangtok pasida thong angtok baga Arjun je paisali thong jida paisalaga mabok sida kolaga long kapi do angang je masaga je tremble tawreba niktana adagi angang je tum pakhatana mana ki base u basida mabok sina kai tawrage na sagi Sukhjit ki mama sina kai tawrage na hangbasida kano sina Arjun jina sumaina baba do kano tahore sigore akoi maga kano gana gurpit uncle gana hard le tawbasida mabok se ahambadadi phagi ge moi joke tawri winninge di Arjun na phagi tawri winninge ba adu angang do nang sagi ki bagi tremble tawba adagi mapi taba mamit managa loina gadi ponglang ga mami managa pulanglang tho angang do na ki base ubado dagi pakhatana mana police ta phone tawre gurpit ki mama kano sina Sukhjit ki mama sina phone tawre police ta adu police moina leiba Basantapur gaw se jiki UP gi moi police ki station lai se sida yam lapasani lapaga nungdang ga oibanina police sing je lakpada yam thienge nongalaga nusa thokanda yaure adu police lakdringai mamangda matam kharat lai matam kharat changkhare police lawapdo adu duna gurpit di mujiki Basantapur ga kano sagi gaw sidagi chen grani airport ta mai Dubai da chatna banena adu nongalakpagi sida police na hek lakpa timing sida sagi mabok mana ka changa kaino tu no hangbasida mabok sina sumaina Arjun la hai khole en tawdagi policing je sagi Arjun gi mayum du changjale kano gi mayum sida Sukhjit ki mayum siga mama na tumi mayum siga yumlo na ga lai ni
adagi mana kano da police sing duna changaga yi kano check tawrakanda di Gurpit to siraga lerame masagi on pool of blood adi ngata na pung nai na pulo pung oi loiraga nupaji siraga lerame sira lerambadagi police na Gurpit sida questioning tawbasida Gurpit na harise huran bama lae huran bam laaga huran baduna kano piyo yadabadagi pochai loinamak piyo yadabadagi Gurpit ta changaga Gurpit ta hatpani khotpani na adumaina hairaba haibado madi sumna kanda machanupa do kano tawraga hingda chen kharaga mabokta magi against magi da testify tawgre haidman eyewitness hoise ma sukang khangdrimni ko adu hairabasu police na haisine nang kano mamana bdu kadai lei khole na tawbadagi madudi airport chat khare haibadagi police na chatlaga airport ki kano sing sida loina mak che kano pire pau nung haidi sigi Gurpit ko nu pa je thengnaraga di pharo kholona adu china china numidang wairam nungdhin ga yorok helak pakitang helak pai tare ne adu matam da ma se police na Gurpit se police na airport te pharani Dubai gi flight ma tong goi tawler madagi Gurpit se phare adu matung da machanupa Arjun duna mama duna hatpani khopani tawbadagi Gurpit ka kano ka se Ramandip ka se custody da dok kano gi police ki custody da pusalaga moi gi investigation haurani investigation ki matung ina moi police sing sina Ramandip ka Gurpit ki moi ni affairs e khanga ani khanga ga moi na zu police na zo mo khang e haidi ramai kano sigi Sukhjit ki life insurance am yawe 2 million pound se koi India gi da hairaga di 200 crore rupees mo haitare adu muk se adu do moi se adu do launaba amasung nupaji gi asset oina haitare ne mana masawjuk ji yawa mai mayum da leibase cash oina 10 kano oil male 10 crore muki pot kano mai gi property oina paisa oina leibase asi se raman kano je Sukhjit se hala matungda paisa je mai gi nupis na phangdoini asi je phangaga moi ni gi life ama start tawnaga honarame habise police na zu khange adagi police na zu moi gi interrogation tawra matungda am ko pot ama zu khange haidi Ramandip ka Gurpit kana India se crime tawbagi India mafam je choose tawne ba moina khalina India je third world ne paisa na loina mag yabani duna India da crime tawragadi yam laina escape taw yani moina crime Dubai ga UK da crime tawrubududi police sing do yamna efficient oibanina yam chakholaba mafamnina yam thuna phane du India sidadi pharoi kholoyana adumaina khallaga moina plan tawboile me India se adune ba moina kano gi loirakpa 2015 gi loirakpa matam sida kano ga November gi matam sida plan tawrise Ramandip ka Gurpit kana haidi India da laaga Sukhjit se hatlaga huran ba mana changakpani na hairaga magi insurance ki paisa magi asset ki paisa sing loktho ga moyeni kano da toba Gurpit na UK da honga ga laibase si plan to boile rame Ramandip ka Gurpit ka je charge khogi Sukhjit ki murder ki case ta charge sauraga evidence amasung machadu ki masanupa du gi magi testimony lerini leirakasu Ramandip ki family sina Ramandip na ma innocent oibane khotpane haibase thajaraga magi for da phajana lepi doini lepaga haidi machanupa du na ngangi ba singje aran bani mai machanupi du na ngangi du na chumini haina Ramandip ki mapa ji su khala leire Ramandip na hari je mana kaim tawgonate ma innocent ni mangon frame tawna ba Sukhjit ki family na frame tawna ba magi machanupa du ko restauraga mana du haihalaga moina hatoga ingon tainai ni kholi ne na du maina dum haibase Ramandip ki family na thajaraga Ramandip ki family su haidi moi ju thajada ba masa nupi na du mai tawgani moi daina family du yam nungai na leiba yam du yam na nusina chanana ingna chekna pale du bo du maina te tawya pote khote adu ju India chakhraga moina agi icha nupi da saina masa nupa hatle na police na phali je lale kholi na Ramandip ki mapa ji masa nupi na ngang yu chaple pa legare di chummena police ki custody da laira matunga thatret mo sujan gare ma se du moi gi case tu gi dum chinga laibido adu china Ramandip ki families na paisa am piraga bail da Ramandip se lokthok pirani hoi ma jail da gi budi free ore adu ore suma India da kano da gi India thadok pa yaroi haibagi condition da ma se bail phange ada kano gi family kano sigi Ramandip ki families na moi gi paisa power and political influence tawraga Ramandip se India dagi puthoga UK da purag na ba na yang na honaraga su moina habdo lawyer da lakh haidi crore gi maya gi paisa tingaga su India ge government na ayaba pidre moina hamada khalamina India je corrupt yam thina corrupted oiba country ni aduna corruption tawraga
पैसा पिजरगा पिथागा मयामदा मंत्री मंडल तौरगा याम लाइना थोकपा यागद्रा हाइनसु खंजरमने अदुबु लोइनमक आशा दो काइरे मोय इंडियन पुलिस ना फारे इंडिया दो इन दुम माना क्राइम दो इंडिया दा तौबनिना देगी सिरिबा नुपा दुजु NRI ni adi India gi di non residents of India or gas India da pok machani na India da moi doi da tawni khoni na tawbudagi upai leita da na India da ma se lai thadoi ne Ramandip ki kano bail phanga ba matung da moi gi case se adum 7 kano years ki chathar lai re sum amamung date amamung tha ade sum kano se case direct taro ga 7 months sugare aduga October gi 2023 da Aryan se 16 years old sure hojik se duga mana kanu to bulak to ni mama gi against the testify tawraga adugi nungdang da kari tawi haibaje kai thoki haibaje adugi man haibala ani court sida crime thokpa nungdang sigi nungdang se mado tumtha kare hai mapaga moi phabung dem pak na tha male ada mapa ne Arjun ne aduga Aryan ga moi humje tummaga leibsida khanghaudana mama khadi kanosina Arjun jina tumminga sida commotion ama tholak pajani ai nga tawna makhon gumba ama tarak pagoi krong tawna makhon tabada ma se makeup thola haidi mama maparom da di onjala tumba ada mana mami na mai ta khangto ga yeng masida mama da nga sai mapa du gi mamai da mo no namjala ga namma ga leibada ma se ubudagi mami che kai ma se sugai lawre adu gi tawringai da sagi gurpit na nungdang ama pura lai do nungdang duna makokta hanjana kun kunthra muk thome thombadagi ai mit ushalaga khanglaga masi lay san tumjana ba saraga mana react tawradi lenguraga di mapa do tawri do amung mangona tawragadra ma bu su hatokadra na ma se pakhatana kano tawen haire ma se kem lengraga react thoktraga tumjana ba sara layena adinga sai kano siga mama siga gurpechina rooms dagi thokrakanda ma se tumina opportunity ma lauraga maboki mayumda kanna chen bane doga mabokta mana paw se tambane khotpane haina adumaina phajana testify tawre Arjun gi mai nga sai gi testimony pi lora matungda di gurpitna mai gi crime do confess tawraga mana haire sigi plan hat tawrokpa amasung kano idea se Ramandip Korea idea ni mana hats tawbani mana Sukhjit Singh du da aina id haibani divorce tawraga mado adum lemina si ni maga dum koinaraga kharleraga divorce ora matungda yorok chen haina bane du mana divorce tawradi Sukhjit ki properties ing adagi magi asset magi life insurance do adu phangaroi adu na life insurance su phangna ba aduga dugi paisa do na moi ni gi life ama atoppa maphamam da chatlaga life no ngai na hona ba sigi no je Sukhjit se India da puraga halaga khoi ni ma escape tawraga adugi matungda magi paisa nungsa phanguduna akoi amung nungai si na adumaina plan tawbani na adumaina gurpin haire aduga ngasai hammer ga kano ga thanga dusu mana layo haina bazar dagi layo hana aina layru bani aduduna hammer duna aina seasonare doga thang duna seasonare na gurpitsina police loina confess tawre ade moi ani se guilty ne na declare tawraga gurpitsina life in prison phange adoga Ramandip sina death penalty by hanging ana phange asigi kano je mai verdict se phangbasida Ramandip sina lau khongdana kape kano sida ma court manung sida haidi aina ai innocent ni aina kai manan kai leite khote aina kai tawbana te Sukhjit ki imung mai gi family jingna ingonda kano tawri ni kholi ni minang mam thak tawraga ai se frame tawri ni kholi ni kano na Sukhjit ki lam achauba mai gi acres 22 acres ki lam am lai adu gi lam do yolani haru gi lam do yondana ba haina Sukhjit to halaga ingonda frame tawri ni kholi ni kai adagi machanu pa do su machin thiri ni moi gi imung mi singdana moi angang da kadi Arjun da injalaga Arjun da na machin thi angang ni kholi ni na macha na ngang ga do ma mo lawdre mana haise ma remote da laitana ai mara laite na mana lawdana kaptana tawre adai magi lawyer sing appeal tawe hani magi kano do yam harsh oi verdict to aduduna death penalty dagi maze life in prison haina tawu kholo na appeal tawu do hoji phoba just na yada na khota na adum lairi magi siki kano se sentence Ramandip ki moi gi trial se lora kanda gurpit to di medium security men's prison amada tawkare salan gare do Ramandip sina Shahjahanpur district prison hai aduda maze thamdoi ni yam thina khai mafam je overcrowded oiba prison ne adu Ramandip ki ma he phabadagina mangonda remorse mangonda regret gumba remorse kanambung na amta ude hai
aduga mana ati arrogantly adum mayamda koi kano authority singda arrogantly act tawba anai mana mayamdagi henu superior ni mana sumda chakhotaba mafamda British kanada UK da poga mase British ki citizen ne khotpani na adumaina ponga adumina ngangi ga se mawalok da adum ponga adum lei Shahjahanpur da mase mi yankhai manga amaga inmate amaga share tawe moi gi blog to aduga masagi mana tumbajina floor daga tumme hai aduga magi first interview se mana phab dagi matungda kano dagi jail dagi mana ama interview tawni ada mana hai je jail se amtina horrible oi aduga maje haina hell da leba mali the worst thing that has ever happened to me aduga moi ase mi chin graba kano cell block koi macha du da akoi yankhai manga haina share tawi manam mahanam thiba mayam da khopada sa yam haina dre leiba khotpa adagi ayung ata pung taruk ta hawalaga nungdhamda oisanu nung de kalen oigira nungdhamda oigira pung taruk ta hawalaga queue da lepaga iruja doini adu su yam motpa da nam thiba bathroom amada aduga bucket amaga kanoga cup amaga pira ani duga tape ni shower running shower like khote mai wakhanda mapanda chakhotpa jingi jail di running shower ga leidana khotna barunga ja phajana moi dum si ni do si mapam sida di tina mot moi India gi jail haire si mare tina kapninga jani duga mathani yamna lonely feel tawi kholi kana bong na mai mating tawde ada ma haise hujikta ai tupa kaim ta ai tupa thaba am ta haite just kapana tana sin kappa kappa ga dum lai khole ai innocent ne amusu interview da haire aduga mana interview ra pasida mana hek ma se phabadagi mai macha ani makto ma wong ta una balak te khote duna yam hurt oi moi da miss tawe moi da una ba la haningi khotningi na dumaina ma sina interview da complain tawdo ni jail gi condition gi matang da ma je dum interview da su ma innocent ne ma na tawbana te Sukhjit ki family na ma frame tawbani khopane je dum hai lere adagi sagi interview tawri banu pa aduna adudi magi relation my affair Ramandip ka kanoga Gurupit ka Ramandip ki affair amasung ma moi kanogi moi ani gi Sukhjit ka moi ni gi marriage ki matang da question hang basida mana I don't want to comment and hire ID ma khumoi ana refuse sore ai gi lohong bai matang da ai affair matang da ai kem haining de just moi ne piri ba verdict se ina hat so hatan ai ngona taina bani na do dum hai le ma si so Ramandip se am thina comfortable luxury life ina le rambani aduguma hojiti one of the worst prison in India da inmate oraga leire mana su complain tawrise kano tawi chaing jang haukte chababu yade khote dagi di mi jingjam chakhote mangonda yamna noknai kholi ma hek lakpada ho angrezi kaina ga tawi dana khotana maji hindi jungang ba haitaba Punjabi jungang haitaba nina phajana maron do ma khatane English ngangi se duna mayam changdana ma se noknai kholi kaina ga su yamna complain tawraga yam high court ga yam irak male adaga sai jail sina nupi na tadana nupa atopa lising amaga chahum amasu inmate amasu tongana thamigo separate section da aduga nupi ga nupa ka pullaga 2000 inmate mun lai mai hojiki jail se Shahjahanpur se adu Shahjahanpur gi capacity se di 500 inmate kata lai ba bani adubu 2000 inmate ne lai se di karamaina lai ramani condition do mayam se dum khallo mai gi lawyer sing je hoje phopa dum appeal tawri ma jo smaina death sentence gi kano da life to prison da lokphopiyo kholo haina kano hairaga lai do hoje phoba kaim tawde aduga Ramandip na su yam nongai drise British ki high commission dagi mi mata bok lakte ma phabadagi ma je kano ni British ki citizen ne dona citizen ama hai country ama topada sumaina jail da laiba je moi ki embassy dagi mi lakpa high commission dagi mi la aga mai case ta bi ga donu to kana ambo lakte khote kaina ga mana mama pa da syam warongna hai ma pa du su toya ba tawrabane do upai kem leitre sigi case yam thina news se India da na world su loina spread tawraga haina British ki nupi mana mai gi husband do pura kholaga da hale na ta saga gi kai da na dai khangbadagi British ki high commission gi mi mta zula hai di la oya gi dre hai ado huju ji pawa magi appeal tok na dum lai ma do huju kanu na judge na su kai musin lo ya de mai gi appeal do accept tawdri do ga ma huju phawa death row da lai ri karam kanda siba haibado court gi che la kanda ma se da phasi tawraga sidoine report ki matung ina Arjun na haida mana do gi nungdang do ma huju phawa sangsangna mama do na tawba crime do mapa do da adumaina tawbu do ma sangsangna dum ningjangi ma punsi chupa mama do ma forgive tawba ngamoi aduga maga mama jigi matang da ma kanombo haidi kanambu ka mama jigi relation amata leningdre maga mari amata leningdre phone dagi khotpa dagi relate kanoma wanda
kano torokano contact tawna torokano kokano na Arjun adumai hai aduga Sukhjit ki manaw nu pa thokpa amaga Arjun ga kano ga se Aryan ga si huzik UK da England da moi uncle siga lairi adani mayam wari se saida loisin jarage mayam nagi wari se nunga ga di like tawbiyo share tawbiyo subscribe tawbiyo adu mathangi wari da mo thengner siko mayam bye